ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤ ꯉꯝꯅꯕ ꯄꯥꯟꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯕꯕꯥ ꯏꯃꯥ ꯏꯆꯦ ꯑꯩꯈꯣꯏ ꯃꯔꯤꯗ ꯂꯩꯖꯕ ꯏꯃꯨꯡꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯃ ꯁꯥꯕ ꯍꯧꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯏꯄꯥꯒꯤ ꯂꯧꯐꯝ ꯁꯔꯨꯛ ꯑꯁꯤ ꯌꯣꯟꯊꯣꯛꯈ꯭ꯔꯁꯤ, ꯑꯗꯨꯒ ꯅꯪ ꯊꯕꯛ ꯑꯃ ꯆꯪꯍꯧꯔꯣ꯫ ꯅꯨꯄꯥ ꯅꯪ ꯅꯇꯣꯝꯗꯅ ꯏꯆꯥꯅ ꯌꯨꯝ ꯂꯦꯞꯍꯧꯗꯣꯔꯤꯅꯦ꯫ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ ꯑꯩ ꯊꯕꯛꯀ ꯇꯧꯅꯤꯡꯗ꯭ꯔꯦꯗ, ꯍꯧꯖꯤꯛ ꯆꯍꯤꯁꯨ 30 ꯍꯦꯟꯖꯜꯂꯛꯑꯦ, ꯑꯗꯨꯅ ꯏꯁꯥꯒꯤ ꯑꯣꯏꯅ ꯂꯩ ꯐꯥꯝꯒꯨꯝꯕ ꯍꯩ ꯔꯥ ꯊꯥꯔꯒ ꯄꯨꯟꯁꯤꯁꯦ ꯍꯤꯡꯕ ꯄꯥꯝꯃꯤ꯫ ꯋꯥꯈꯜꯁꯦ ꯁꯥꯟꯇꯤꯗ, ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯀꯔꯕꯥꯔ ꯑꯃ ꯇꯧꯕ ꯌꯥꯕ ꯒꯥꯔꯤ ꯑꯃ ꯂꯩꯕꯤꯔꯣ, ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯍꯤꯡꯅꯕ ꯍꯣꯠꯅꯖꯔꯒꯦ꯫ ꯕꯕꯥꯅ ꯑꯃꯨꯛ ꯑꯣꯏꯔꯣꯏꯗ ꯅꯪꯒꯤ ꯂꯩ ꯊꯥꯕ ꯍꯥꯏꯔꯤꯗꯣ, ꯑꯗꯨꯗꯤ ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯖꯅꯕꯒꯤꯅꯦ꯫ ꯑꯗꯨ ꯅꯠꯇꯕ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕ ꯊꯕꯛ ꯑꯃ ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯒ ꯅꯪ ꯄꯨꯂꯤꯁ ꯑꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯔꯒꯦꯔꯣ? ꯏꯄꯥ ꯉꯝꯅꯕ ꯅꯪꯒꯤꯗꯃꯛꯇ ꯆꯦꯟ ꯆꯣꯡꯉꯒꯦ꯫ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯂꯧ ꯏꯪꯈꯣꯜ ꯌꯣꯜꯂꯒ ꯄꯨꯂꯤꯁ ꯆꯪꯉꯤ ꯍꯥꯏꯕꯗꯨ ꯃꯗꯨ ꯑꯩ ꯇꯥꯔꯅꯤ꯫ ꯑꯩꯗꯤ ꯃꯗꯨ ꯀꯌꯥ ꯄꯥꯝꯗꯦ꯫ ꯑꯩꯈꯣꯏ ꯁꯩꯗ ꯇꯧꯔꯤꯁꯤꯁꯨ ꯄꯨꯂꯤꯁꯅꯤ ꯀꯥꯏꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯔꯦ ꯄꯨꯡꯅꯔꯤꯁꯤ, ꯃꯁꯤ ꯑꯩꯗꯤ ꯅꯣꯛꯄ ꯅꯣꯛꯅꯤꯡꯉꯤ꯫ ꯂꯧ ꯏꯪꯈꯣꯜ ꯌꯣꯜꯂꯒ ꯆꯪꯕ ꯉꯥꯛꯇꯅꯤꯁꯤ ꯃꯣꯏ ꯈꯪꯗ꯭ꯔꯦ꯫ ꯑꯅꯝꯕꯅ ꯄꯨꯂꯤꯁ ꯆꯪꯉꯤꯁꯦ ꯈꯨꯡꯒꯪ ꯃꯆꯥ ꯂꯧ ꯂꯩꯕ ꯃꯤꯅ ꯑꯅꯝꯕꯅꯦ꯫ ꯏꯝꯐꯥꯜꯗꯗꯤ ꯂꯧ ꯂꯩꯅꯗꯕꯅ ꯅꯝꯅ ꯂꯩꯕꯅꯤꯅ ꯄꯨꯂꯤꯁꯀꯨꯝꯕꯁꯦ ꯀꯌꯥ ꯆꯪꯅꯗꯦ꯫ ꯑꯗꯣ ꯕꯕꯥ ꯑꯩ ꯊꯕꯛ ꯇꯧꯅꯤꯡꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯊꯥꯏꯅ ꯌꯥꯝꯅ ꯇꯧꯅꯤꯡꯉꯝꯃꯤ ꯁꯨꯝ ꯍꯟꯖꯟ ꯑꯣꯏꯃꯜꯂꯛꯇꯕꯗꯒꯤ ꯑꯩ ꯕꯤꯠ ꯂꯣꯏꯅ ꯍꯟꯈ꯭ꯔꯦ꯫ ꯕꯕꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯅꯪꯅꯗꯤ ꯂꯧ ꯏꯪꯈꯣꯜ ꯌꯣꯜꯂꯒ ꯊꯕꯛ ꯆꯪꯉꯤ ꯍꯥꯏꯔꯤꯕ, ꯍꯌꯦꯡ ꯃꯣꯏꯅꯤ ꯅꯨꯡꯉꯥꯏꯍꯧꯗꯣꯔꯤꯁꯤ, ꯑꯗꯨꯒ ꯅꯪꯗꯧꯅ ꯋꯥꯈꯜ ꯈꯟꯕ ꯃꯤꯅ ꯂꯧꯕꯨꯛꯇ ꯄꯨꯟꯁꯤ ꯂꯦꯟꯕ ꯇꯥꯕ꯫ ꯏꯆꯥ ꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯏ, ꯃꯄꯥ ꯑꯩꯒ ꯀꯣꯛ ꯃꯥꯟꯅꯗꯦ꯫ ꯑꯩꯅꯗꯤ ꯏꯆꯥ ꯑꯃꯇꯅꯤ, ꯑꯗꯨꯅ ꯊꯕꯛ ꯑꯃ ꯇꯧꯍꯟꯅꯤꯡꯉꯤꯁꯤꯒ꯫ ꯑꯗꯨꯃꯥꯏꯅ ꯕꯕꯥꯒ ꯑꯩꯒ ꯁꯨꯝ ꯑꯩꯒꯤ ꯑꯣꯏꯕ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯂꯣꯝꯗ ꯅꯨꯄꯤ ꯑꯃ ꯏꯁꯩ ꯉꯪꯕ ꯃꯈꯣꯟꯁꯤ ꯕꯕꯥꯒ ꯑꯩꯒꯅ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯏꯃꯨꯡ ꯑꯁꯤꯗꯅ ꯊꯥꯕꯜꯂꯩ ꯃꯅꯝꯁꯤ ꯋꯪ ꯆꯦꯜꯂꯛꯏ꯫ ꯕꯕꯥꯒ ꯑꯩꯒꯁꯨ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯝꯕ ꯀꯌꯥꯗꯨ ꯉꯥꯏꯍꯥꯛ ꯆꯞ ꯍꯦꯛ ꯂꯦꯞꯅꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯕꯕꯥꯗ, ꯕꯕꯥ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯅꯨꯄꯤ ꯑꯃ ꯏꯁꯩ ꯉꯪꯉꯤꯁꯤꯕꯣ? ꯅꯨꯃꯤꯠ ꯇꯥꯔꯛꯄꯁꯤꯗ ꯑꯁꯤꯕꯨ ꯂꯥꯏ ꯑꯣꯏꯔꯤꯕꯖꯥꯔꯣ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯈꯪꯗꯦꯅꯦ, ꯅꯃꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯀꯗꯥꯏꯗꯒꯤ ꯏꯃꯥꯅꯣ ꯕꯕꯥ, ꯏꯃꯥꯅꯕꯨ ꯅꯣꯡꯃꯇ ꯏꯁꯩ ꯉꯪꯕ꯭ꯔꯣ? ꯊꯣꯛꯎꯅꯨꯀꯣ ꯕꯕꯥ, ꯂꯥꯏ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯥꯀꯟꯒꯤꯁꯤꯁꯨ ꯍꯟꯗꯛ ꯀꯟꯅ ꯇꯧꯈꯠꯂꯛꯏꯕꯅꯤ꯫ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯣ, ꯑꯩ ꯆꯥꯛꯈꯨꯝꯗ ꯆꯪꯒꯦ, ꯀꯥꯡꯍꯧ ꯈꯤꯇꯪ ꯉꯧꯔꯨꯈꯤꯒꯦ꯫ ꯍꯣꯔꯦꯟꯗꯤ ꯆꯥꯛ ꯑꯃ ꯏꯟꯁꯥꯡ ꯑꯃ ꯍꯥꯏꯕꯗꯨ ꯃꯗꯨ ꯈꯛꯇꯅꯤ ꯊꯥꯡ ꯇꯧꯔꯛꯇꯣꯏꯁꯤ꯫ ꯏꯆꯦꯁꯨ ꯃꯉꯥꯏ ꯇꯟꯈ꯭ꯔ ꯄꯣꯠꯅꯤ, ꯃꯥꯏ ꯍꯩꯕꯨ ꯆꯥꯛ ꯑꯃ ꯏꯟꯁꯥꯡ ꯑꯃ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯑꯗꯨꯅ ꯑꯩ ꯆꯪꯉꯨꯈꯤꯒꯦ ꯆꯥꯛꯈꯨꯝꯗ꯫ ꯕꯕꯥ ꯅꯪ ꯊꯣꯛꯎꯅꯨꯀꯣ ꯍꯥꯏꯔꯝꯃꯒ ꯑꯩꯗꯤ ꯆꯥꯛꯈꯨꯝꯗ ꯑꯗꯨꯝ ꯆꯪꯉꯛꯏ꯫ ꯅꯨꯃꯤꯠꯇꯣ ꯑꯉꯛꯄꯅꯤ, ꯅꯨꯃꯤꯠ ꯇꯥꯔꯛꯄꯒꯤꯗꯨꯗ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯏꯁꯩꯁꯤ ꯉꯪꯕ ꯃꯈꯣꯟꯁꯦ ꯑꯗꯨꯝ ꯇꯥꯔꯛꯏ꯫ ꯀꯣꯟꯅ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯑꯒ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯣꯏꯅ ꯊꯣꯡꯂꯤꯕ ꯏꯟꯁꯥꯡꯗꯣ ꯑꯩ ꯆꯥꯅꯤꯡꯗꯦ, ꯑꯩ ꯁꯥ ꯆꯥꯗꯕ ꯀꯨꯏꯔꯦ, ꯁꯥ ꯆꯥꯒꯦ, ꯏ ꯊꯥꯡꯕ ꯄꯣꯠ ꯑꯃ ꯆꯥꯅꯤꯡꯉꯤ꯫ ꯍꯦ ꯅꯨꯄꯥ, ꯅꯪꯅ ꯇꯧꯔꯤꯗꯣ ꯀꯔꯤꯅꯣ? ꯑꯗꯨ ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯦ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯋꯥ ꯅꯣꯛꯑꯝꯃꯤ꯫ ꯍꯥꯏꯗꯤ ꯕꯕꯥꯅ ꯑꯗꯨꯃꯥꯏꯅ ꯅꯣꯡꯃꯇ ꯇꯧꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯒꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯁꯨ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗꯒꯁꯨ ꯇꯧꯏ꯫ ꯃꯗꯨꯗ ꯑꯩꯅ, ꯕꯕꯥ ꯀꯩꯅꯣꯃꯨꯛ ꯇꯧꯔꯤꯗꯨꯅ? ꯑꯍꯟꯊꯪꯗ ꯑꯩꯉꯣꯟꯗ ꯈꯥꯏꯔꯛꯑꯅꯨ, ꯏꯃꯥꯗ ꯑꯣꯏꯅ ꯈꯥꯏꯖꯤꯜꯂꯨꯁꯨ ꯍꯥꯏꯗꯅ ꯑꯩꯗꯤ ꯄꯨꯡꯅꯣꯛꯇ ꯅꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯁꯦ ꯁꯥꯎꯕꯒꯤ ꯃꯑꯣꯡꯗ ꯑꯩꯉꯣꯟꯗ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯉꯛꯑꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯒ ꯑꯩꯒꯤ ꯀꯣꯛ ꯃꯄꯥ ꯆꯞ ꯆꯥꯅ ꯁꯥꯎꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯗꯨꯅ ꯊꯣꯝꯃꯛꯏ꯫ ꯃꯗꯨꯗꯩꯁꯨ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯩꯕ ꯍꯥꯏꯒꯗ꯭ꯔꯥ, ꯕꯕꯥꯅ ꯊꯣꯝꯃꯛꯏꯕ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯑꯩꯁꯨ ꯃꯇꯥꯡ ꯆꯥꯅ ꯊꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯗꯨꯅ ꯐꯛꯂꯥꯡꯗ ꯄꯥꯜꯂꯒ ꯃꯈꯥꯗ ꯀꯣꯡꯀꯥꯡ ꯃꯈꯣꯟ ꯇꯥꯔꯛꯄꯗꯨꯗ ꯏꯃꯥꯒ ꯆꯦꯒꯅꯁꯨ ꯀꯩꯅꯣ ꯀꯩꯗꯧꯅꯔꯒꯦ ꯍꯥꯏꯗꯅ ꯃꯕꯥꯅꯤꯁꯨ ꯆꯥꯛꯈꯨꯝꯗ ꯄꯥꯈꯠꯅ ꯆꯦꯟꯁꯜꯂꯛꯏ꯫ ꯑꯩꯁꯨ ꯕꯕꯥꯅ ꯑꯗꯨꯝꯅ ꯊꯥꯖꯗꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯂꯪꯉꯛꯄꯗꯨꯗ ꯏꯁꯥꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ꯫ ꯀꯩꯅꯣ ꯕꯕꯥꯅ ꯇꯧꯔꯤꯁꯤꯕꯨ? ꯇꯁꯦꯡꯅ ꯍꯦꯛꯇ ꯏꯁꯤꯡ ꯈꯨꯖꯥꯏꯁꯤꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯂꯪꯁꯜꯂꯛꯏꯅꯦ꯫ ꯏꯃꯥ, ꯏꯆꯦ ꯀꯩꯅꯣ ꯕꯕꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯏꯃꯥꯅ ꯑꯃꯨꯛ, ꯀꯩꯅꯣ ꯃꯣꯏ ꯃꯄꯥꯅ ꯇꯧꯔꯤꯗꯨꯕꯣ? ꯀꯩꯗꯧꯕꯩꯅꯣ ꯅꯆꯥꯅꯨꯄꯥꯗ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨꯅ ꯂꯪꯉꯨꯔꯤꯗꯨꯕꯣ? ꯉꯥꯎꯔꯕꯣ ꯅꯪꯕꯣ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯪꯉꯨꯕꯗꯨꯗ ꯕꯕꯥꯅ ꯏꯃꯥꯗ ꯑꯃꯨꯛ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯃꯤꯡꯁꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗ ꯇꯧꯔꯒ, ꯂꯂꯤꯇꯥ ꯅꯈꯣꯏ ꯏꯃꯨꯡꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯣꯏꯅ ꯀꯞꯍꯜꯂꯨꯔꯣ?
Nakoy marigi thawai aina satluro hairei. Akonbagi babagi wahai aduda akoisu karigumba khara singnarami. Haidi babagi masada karino masange haibasi. Imanasu isilina akhoi anida haipet yengai. Ainasu amukka baba kaino tawridubu hangami. Matam aduda akhoi babasi mapanda gurong thuna senthoki. Aisu bababu tanarami. Imagi seganasu makoisu tungda tanarei. Numidango oibaga babana sengkrido kadumda sengkribano haibasi. Aisu sum tana mapam khangauramde. Imanaba amasu matang sana lambenda thengnarami. Aina pakhana leirambadudha aingonda khelemba. Kaidawrage kari tawba yaurage hangai. Madudaina imanabadudha Santos. Babado kaidawrabano khangde. Masada lai sangbadawna tawraga. Aingondaga khuzainaga thomamaga kanna. Huatana mapanda senthokre. Aisu imungdagi tanarapani kadumda yaukrabano khangudre. Imanabaduna mukainone haisibo. Adude kamaina tawriba. Adu nang senkhiba maikaido haipeti uhaudro. Ainasu asu uhaudreine tawrisi. Saisina marola mamambaga. Adu nang sakhinu karaidano ngahakta thiminarukisi hairame. Image seganasu ibungo sidi kamaina tawne. Kaino napana ngasi tawrisibo. Manga sabhek manakre. Adu nang Santos ka nabani babado karaida laikre haidana. Nabani satsatana khara yengminarusu haidai. Aina mohoima. Ado Santos lakagi manglaiba tumda yengusi. Lao haidana haurame. Imanaba Santos asu hoise. Aisu thaba amagi lapani. Ado lao salurasi. Asumna ibani si hatu tulekaigi. Manglaiba tumda laami. Aduga manglaiba mapada idusu miso kaya sanaramde. Maramdi lamhangwena laiba mapamnina. Miso kaya sanade. Imanaba duga iga sumlakpasda laptagna. Imanaba Santos na mangmathagta mi mapamaga laiba matawama urame. Aingonda sumana khelemba ada mangmathagta mi ma laiba dongna udro. Asasi noi baba oiramagadi onthongna tankranida. Ado ibani bo mi khara kaurusiro hairei. Aina mo kadaino hoina ada mi amadi laiba mali. Ado Santos lao miga kaururano. Hoji kanano ibani na kaurudoisi. Sangaga yengurasi lao haidana. Ibani manglaiba domda tamna sangai. Matam aduda babana mangmathag aduda leiramiba mong matawdu. Hek ubada kiningai oiba mong mataw amada. Mangmathag aduda phamaga leirami. Ibani su kidana hekta sangsalamde. Akoy lae khangbadagi babasi amuk mangadudagi. Phalongna song thairaga mukkana sienki. Imanaba aduga iga su muktanarami. Imagi sega su lambenda mabani su laaga leirami. Aina su ima babado mangda phamaga leirami. Ado asomda senkidaine hangi. Maduda imana hoibungo. Asomda muk senkre. Lao asomda tanarusi haidana. Akoy se sum pakhat gong sen baduda. Lakaigi miya daida salamba singaduna su. Kaidong narke haidana hangai. Maduda ina babado asomda senkibro hangami. Maduda lakaigi mina su senkrabane. Ado kaidong narino hangai. Aisu wamata khumamdana su madomda. Imanaba aduga muk tanarai. Mingonda hangdana tanarakpaduna. Babade yumda sangsan kare hairappadagi. Akoy yumda sangaga yengubada. Babase thiba phangkide. Haide imungda su leiramde. Imanaba Santos na su asmoy su sangkre hekta haijalai. Sidadi leisu leite. Lawase amukta thuuse hairei. Adumaina ibani se mapanda thorike tawrakpasida. Sumaige kada kudruk karino malaibagi mawongda. Makhola matarami. Aisu maduda singnamandana imanaba aduda. Santos nang mapanda leirammo. Aigi kada mukta sangukige hairamaga. Aigi kada sangaktuna kanka makhada yengubada. Babade kanka makhada kullaga. Nopi tawruga ai sida laiye hairei. Aisu adumaina tawrakpaduda isada ngahak swai lauki. Imanaba Santos oigi kada sangai. Maso babana leirambiba mong matawaduda. Masada pukhange khange. Imaga zega su mathang sangai. Panakwina babase kanka makhadagi thoro yaramde. Maduda imana babagi mayamba babaso hoisu. Kaururaga yenghanbada babasong na sumna hairei. Sidi lai sangpa mali masada. Maiba kauruduga yenghalo hairei. Babasong na dum na hairakpaduda imana. Ado itay maibadi karaidagi kauruni. Saidabu maibabu laibro hangami. Babasong na muknoy na sangaga hairuba tanbagi dikhangde. Nakangi broje na siya siwoy na kauruso. Maso maibani kaino hairei. Imana mo asitay asidi talida. Akoy gasu kaya may sana de. Ado ibungo sibu kaurusi hairiro hangai. Aina mo ima isu taline. Asi kaurudo isi.
Santos maibaga khangnaba leibro nangbo hangame. Imanaba aduna amuk kadaidenoda aisu khangde. Adu kaidawe haige noi nakangi kok kaururaga loire. Hodipo kadaidagi maibadong koithi thiruduise haire. Aisu maduda wakhal ama munna khalaba matung. Hoise lau adu tandi talli he. Asi mai khara sanade. Mana taurira khangpote haidana. Imanaba adugaiga koi nakangi Brojen kauba. Maibadu kauba sangame. Adugaina masanupada damukon. Pabung Brojen bulay kibro hangame. Masanupaduso sakak na kumai. Khangdene isu kaidorage hangai. Aina mo babado masanungay te hai. Aduda sung kauruso lakpani hai rame. Masanupado na muklerum gadabo mande da hai re. Asung hayakto da wakanda sung nakhalame. As masanupa sige mong mataw siga. Layso layram da ba iba kainunggi sangzarubano. Asung na wakal tawringay maiba Brojen so imong dagi thore e. Ahala duso masakadi hawkidrazane. Aduga ingonda so sum na hai re. Kaidorage ay hangi dubo. Aina mo pabung babado masakari no matahore. Aduda imana pabung kauruso lakpani hai rame. Maiba Brojen na mo hoise ay lake. Ngayak mo nui salamo hai re. Madudagi imana ba Santos kaiga so yumda mukhala e. Imana so ibungo kaurura po hangai. Aina mo hoy malage hayurabane. Asumna siya mo paktaraga kangka makaduda. Babaturo se kaino nang naduda dubo. Ay gipamunga se loina mangtho po nida. Mangda sunga say pamaga layramnabane. Lawa thoro haidina kauthoi. Matamado po babase suktok thoragde. Babasong na so sibo kamay na taukrino hangai. Maduda imana khangdene di itay. Sakumda masanupaga layminaramaga. Kani hekta siyang kidana tanarurabani hayrame. Ay naway mo suna kumme. O nga saydo babagay ga sumaysi tabag daw haydana. Ibani waris hanarambane. Adu matamaduda ko'y tunggan romdagi. Nupi may isay nga ngok pamakhola matare e. Adu ay imong asda tabalay manamso. Manamnyam na nungsiba masusele e. Ay na di babada baba. Mapanda tuo no hayrambane. Adu ay nasakumda kangaw-ngawgi tawringay. Babasi nupi dong nasangaga ay munda sumnahay e. Itangwa po tsage haydana kay no pungangda ngangay e. Adu ay munda so ising kuzay nagalakta na tomay e. Gyantadi nga sige numise hayrame. Babasong namo adu di magisi heloy kaido. Masada sangi bazaro. Adu pare se amabuero. Noy nakangi Brojen do laani hayore hayri natro. Malaga yung halukariso tawroy hayre e. Adum na haynaringay wari tong naringay. Nakangi maibo iba Brojen hariba maiba do. Ako'y yumda sangay e. Adu ako'y da kadawrino hangay e. Babasong na so ako'y da pidapiyo hayre e. Maduda maiba do na yari ay pamningdi. Karay din ako'y mohena layisibo. Kang kadaro layisibo. Madi sida kaidawriba. Ay iyengese. Asum na maiba Brojen na ikikang kamakada layriba. Babado paptaraga iyengame. Aduga ko na sumna hayre e. Hera heloy sangbadi masada yane. Ay tangi na ko'y giyong si heloy ka sanga aboyre. Moy na pamba uwa manamasing haylay kumba. Karigong makradilay. Maduna ko'y giyong konda soyda na horongani. Ko na ay hayrage ado huzikidi. Ay lay kuram thong na ba kay kaino karasil langgi. Asum na maiba Brojen na hayragpaduda. Babasong na so ay na haydra. Magisi masada heloy sang bumali haydana. Imana mo kaino ni karaydagi muksang saluri bazano ni hayrame. Adamay na numito na kangi maiba do na lay kuram tuwaga. Babagi masada sang iba heloy aduga. Panakoy na wari sanaraga. Mana sanyang bado piraga tantoki. Babasong masadagi heloy adu na toki baga. Tuk-tuk lawi haydina po da warame. Aduga mana nga say tawkiba kaya duso. Ako'y na hayrubada babadi masada pakat kita na. Ako'y mayam na mukpatarame. Maiba duso ako'y kita ko'y nariramde. Da kinagalaw yade sa lagi hayraga. Babasaw gatong tongin na ki. Babaso numito di ako'y nawari kaya sa arudre. Numito ginog hingad ba babana ako'y da sumnahangay. Ngarang ay kay tawki hayrino. Maduday mana ngarang nasado heloy sang dana. Ako'y mayam na kwitan tanaraga kumay matakre hayrame. Babana mo adu di kamay na tawrizano ne. As taba doon tong nahin na kidreda. Ahan na yung wandabot sang agamoy kay dawgi hayri no hayre e. Imana mo o ahan wazeraga so. Sagpazaba do da heloy na paamdana. Maduda sang po oy rin ni kumame. Babana mo pagiga tawrakino da matang sadre. Ngarang do na sa ano pagawari sa naramaga. Ay di sumangga yung bitaba yung kangkaraloy sa lagalay sabane.
ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯑꯩꯁꯦ ꯊꯣꯡꯒꯥꯟꯗꯒꯤ ꯀꯧꯊꯣꯔꯛꯏ꯫ ꯏꯃꯥꯅ ꯑꯃꯨꯛ ꯑꯣ ꯀꯧꯊꯣꯔꯛꯏꯕ ꯅꯨꯄꯤꯗꯨꯅ ꯍꯦꯂꯣꯏ ꯍꯥꯏꯔꯤꯁꯤ꯫ ꯑꯗꯣ ꯍꯦꯂꯣꯏꯁꯤꯕꯨ ꯅꯨꯄꯥꯗ ꯈꯛꯇ ꯆꯪꯕ ꯑꯣꯏꯔꯤꯕꯖꯥꯔꯣ? ꯅꯨꯄꯤꯗꯗꯤ ꯆꯪꯗꯕꯖꯥꯔ ꯍꯪꯉꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯃꯥꯏꯅ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯍꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠꯇꯨ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯈꯣꯏ ꯃꯕꯣꯛꯀꯤ ꯅꯣꯡꯉꯥꯜꯂꯒ ꯁꯣꯔꯥꯠ ꯇꯥꯏ ꯍꯥꯏꯗꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯁꯨ ꯅꯣꯝꯕ ꯆꯠꯄꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯄꯨꯜꯂꯕꯅꯤꯅ ꯄꯨꯡꯁꯨ ꯆꯠꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯄꯨꯡ 9 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯥꯏꯗ ꯌꯨꯝꯕꯨ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯍꯥꯎꯇꯕ ꯆꯥꯛ ꯑꯩꯈꯣꯏꯗ ꯆꯥꯈ꯭ꯔꯁꯤ꯫ ꯍꯌꯦꯡꯅ ꯉꯥ ꯆꯥꯔꯁꯨ ꯉꯁꯤꯗꯤ ꯏꯃꯥꯅ ꯍꯋꯥꯏ ꯀꯣꯔꯐꯨ ꯑꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯅꯕ ꯊꯣꯡꯍꯧꯔꯤꯕꯅꯤ꯫ ꯏꯆꯥꯅꯨꯄꯤꯅ ꯄꯥꯐꯣꯔꯁꯨ ꯍꯧꯍꯧꯔꯤꯕꯅꯤ꯫ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯣ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯋꯥꯏꯗ ꯊꯋꯥꯏ ꯊꯥꯔꯒꯦ ꯍꯥꯏꯕ ꯏꯃꯥꯟꯅꯕ ꯈꯔ ꯌꯥꯎꯔꯝꯗꯅ ꯆꯥꯛ ꯆꯥꯈ꯭ꯔꯁꯤ ꯍꯥꯏꯅꯔꯛꯄꯗꯒꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯄꯨꯡ ꯊꯦꯡꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯔꯛ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯁꯟꯇꯣꯁꯅ ꯑꯩꯉꯣꯟꯗ ꯈꯦꯂꯦꯝꯕ ꯅꯣꯏ ꯕꯕꯥꯗꯣ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯕꯣ ꯍꯪꯉꯛꯏ꯫ ꯏꯃꯥꯟꯅꯕ ꯑꯇꯩꯁꯤꯡ ꯑꯗꯨꯅꯁꯨ ꯍꯣꯏꯅꯦ ꯈꯦꯂꯦꯝꯕ, ꯅꯣꯏ ꯕꯕꯥꯗꯣ ꯅꯍꯥꯟ ꯍꯦꯂꯣꯏ ꯆꯪꯉꯤ ꯍꯥꯏ, ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯕꯣ? ꯑꯗꯨꯒ ꯑꯃꯅ ꯅꯣꯏ ꯕꯕꯥꯗ ꯆꯪꯉꯤꯕ ꯍꯦꯂꯣꯏꯗꯣ ꯍꯦꯂꯣꯏ 8ꯀꯤ ꯃꯅꯨꯡꯗꯨꯗ ꯀꯔꯝꯕ ꯑꯣꯏꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯁꯨꯝ ꯇꯧꯔꯛꯏ꯫ ꯑꯩꯅꯁꯨ ꯍꯦꯂꯣꯏ ꯑꯍꯟꯅꯤ ꯍꯥꯏ ꯆꯪꯉꯤꯗꯣ ꯑꯇꯣꯝꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯆꯪꯉꯛꯇꯣꯏꯔꯥ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯍꯦꯛ ꯈꯨꯝꯃꯝꯃꯤ꯫ ꯀꯣꯟꯅ ꯄꯨꯡ 10 ꯍꯦꯜꯂꯛꯄꯗꯒꯤ ꯄꯨꯡ ꯊꯦꯡꯖꯜꯂꯛꯑꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯃꯔꯤ ꯃꯇꯦꯛ ꯑꯃ ꯋꯥꯀꯤꯡ ꯆꯠꯂꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯌꯨꯝꯂꯣꯝꯗ ꯆꯪꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯅꯥꯀꯟꯒꯤ ꯃꯥꯏꯕ ꯑꯣꯏꯕꯗꯨꯁꯨ ꯃꯈꯣꯏ ꯊꯣꯡꯒꯥꯟꯗ ꯃꯥꯟꯕ ꯑꯃ ꯂꯦꯞꯄꯝꯃꯒ ꯆꯪꯈꯤꯕ ꯑꯃ ꯑꯩꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯋꯥꯈꯜꯅ ꯀꯌꯥ ꯊꯣꯏꯅ ꯈꯟꯖꯜꯂꯨꯕ ꯇꯧꯗꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯍꯦꯛ ꯂꯥꯟꯁꯤꯜꯂꯛꯄꯒ ꯇꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯒꯤ ꯃꯤꯡꯁꯦ ꯀꯧꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯇꯨꯡꯁꯠ ꯂꯥꯎꯅ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯃꯁꯛꯇꯤ ꯎꯗꯦ, ꯅꯨꯄꯤꯅꯤꯗꯤ ꯈꯪꯉꯒ ꯃꯃꯥꯏꯗꯣ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯑꯣꯟꯊꯣꯛꯑꯒ ꯁꯨꯝ ꯂꯦꯞꯄꯒ ꯂꯩ꯫ ꯑꯩꯁꯨ ꯀꯤꯖꯗꯅ ꯉꯥꯏꯍꯥꯛꯇꯨꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯃꯈꯩ ꯌꯨꯝꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯍꯟꯗꯛ ꯕꯕꯥꯅ ꯇꯧꯈꯤꯕꯗꯨꯗ ꯊꯦꯡꯅ ꯇꯨꯝꯃꯝꯗꯥꯏ ꯈꯨꯖꯨ ꯂꯩꯈꯥꯝꯁꯦ ꯍꯦꯛ ꯊꯥꯗꯣꯛꯏ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯏꯃꯥꯅ ꯏꯃꯨꯡꯗꯒꯤ ꯈꯨꯖꯨ ꯂꯩꯈꯥꯝꯗꯨ ꯍꯨꯝꯗꯣꯔꯛꯑꯒ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗ ꯑꯩꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯒ ꯏꯃꯥꯒ ꯑꯩꯒ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯅ ꯈꯨꯖꯨ ꯂꯩꯈꯥꯝ ꯄꯨꯔꯒ ꯊꯣꯔꯛꯄꯒꯤꯔꯁꯨ ꯈꯪꯗꯦ, ꯑꯩꯒꯤ ꯏꯁꯥꯗ ꯀꯤꯔꯝꯕ ꯄꯥꯈꯠꯂꯝꯕꯗꯨ ꯉꯥꯏꯍꯥꯛꯇꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤ꯫ ꯏꯃꯥꯅꯁꯨ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ, ꯁꯦ ꯅꯁꯥꯗꯣ ꯁꯤ ꯈꯔ ꯑꯣꯛꯊꯣꯛꯑꯒ ꯆꯪꯉꯣ, ꯏꯃꯥ ꯃꯄꯥꯟꯗ ꯊꯥꯡꯗꯣꯛꯈ꯭ꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯏꯃꯥꯅ ꯄꯨꯊꯣꯔꯛꯏꯕ ꯈꯨꯖꯨ ꯂꯩꯈꯥꯝꯗꯨ ꯏꯁꯥꯗ ꯈꯔ ꯑꯣꯛꯊꯣꯛꯑꯒ ꯏꯃꯨꯡꯗ ꯑꯩꯁꯦ ꯄ꯭ꯔꯞ ꯆꯪꯉꯝꯃꯤ꯫ ꯏꯆꯦꯅꯁꯨ ꯀꯩꯗꯧꯕꯩ ꯊꯦꯡꯉꯛꯏꯅꯣ, ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯏꯆꯦ ꯅꯥꯎꯇꯣꯟ ꯃꯕꯣꯛꯀꯤ ꯍꯌꯦꯡ ꯁꯣꯔꯥꯠ ꯇꯥꯏ, ꯑꯗꯨꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯅꯣꯝꯕꯤꯔꯨꯕꯅꯤ, ꯆꯥꯛꯁꯨ ꯃꯣꯏꯗ ꯆꯥꯔꯁꯤ ꯍꯥꯏꯗꯅ ꯆꯥꯔꯛꯑꯦ꯫ ꯑꯗꯨ ꯏꯆꯦ ꯑꯩ ꯋꯥ ꯑꯃꯇ ꯇꯝꯒꯦꯅꯦ, ꯍꯧꯖꯤꯛ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯑꯁꯤꯒꯤ ꯃꯥꯏꯕꯁꯤ ꯃꯣꯏ ꯊꯣꯡꯒꯥꯟꯗ ꯃꯥꯜꯂꯦ ꯑꯩꯅ ꯍꯜꯂꯛꯄꯗꯨꯗ ꯂꯦꯞꯄꯒ ꯇꯨꯃꯤꯟꯅ ꯆꯪꯈꯤ꯫ ꯑꯗꯨꯒꯅꯦ ꯏꯆꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯑꯩꯁꯨ ꯍꯧꯖꯤꯛ ꯆꯪꯉꯛꯄꯗ ꯅꯨꯄꯤ ꯑꯃꯁꯨ ꯊꯦꯡꯅꯩ, ꯑꯗꯣ ꯃꯃꯥꯏꯗꯣ ꯎꯒꯦ ꯐꯪꯗꯦ꯫ ꯀꯤꯖꯗꯅ ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯉꯛꯄꯗ ꯏꯃꯥꯅ ꯃꯅꯨꯡꯗꯒꯤ ꯄꯨꯊꯣꯔꯛꯄ ꯈꯨꯖꯨ ꯂꯩꯈꯥꯝꯁꯤ ꯏꯁꯥꯗ ꯃꯥꯌꯣꯛꯅꯕꯗ ꯀꯤꯕꯗꯣ ꯈꯪꯐ ꯐꯈ꯭ꯔꯦ꯫ ꯑꯗꯨ ꯏꯆꯦ ꯑꯩꯅ ꯊꯦꯡꯅꯔꯛꯏꯗꯨꯕꯨ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏꯗꯕꯖꯥꯔꯣ? ꯕꯕꯥꯅ ꯇꯧꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯔꯛꯇꯣꯏꯔꯣ ꯍꯪꯉꯝꯃꯤ꯫ ꯏꯆꯦꯅ ꯑꯃꯨꯛ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ, ꯃꯗꯨꯕꯨ ꯑꯁꯦꯡꯕ꯭ꯔꯣ? ꯉꯥꯏꯈꯣ ꯏꯃꯥ ꯆꯪꯉꯒ ꯋꯥꯔꯤ ꯇꯧꯁꯤ꯫ ꯑꯗꯨ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯈꯪꯗꯦ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅ ꯇꯧꯔꯤꯁꯤ, ꯏꯆꯦꯗꯤ ꯍꯦꯂꯣꯏꯕꯨ ꯃꯥꯟꯗꯦ, ꯅꯣꯏꯅ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯩ ꯍꯥꯏꯔꯤꯗꯣ ꯑꯇꯩ ꯑꯇꯣꯞꯄ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯃꯥꯜꯂꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯑꯁ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯍꯥꯏꯖꯜꯂꯛꯑꯅꯨ, ꯑꯩ ꯀꯤꯕ ꯁꯨꯝ ꯍꯦꯟꯀꯠꯂꯛꯑꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯃꯄꯥꯟꯗ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯨ ꯊꯅꯝꯃꯒ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯉꯛꯏ꯫ ꯏꯃꯥꯅ ꯍꯦꯛ ꯆꯪꯉꯛꯄꯒ ꯏꯆꯦꯅ ꯏꯃꯥ ꯋꯥꯔꯤ ꯑꯃꯇ ꯇꯥꯟꯅꯁꯤ, ꯍꯧꯖꯤꯛ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯆꯪꯉꯛꯄꯗꯁꯨ ꯊꯣꯡꯒꯥꯟꯗ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯛꯏ ꯍꯥꯏ꯫ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯍꯟꯗꯛꯇꯤ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯔꯦ, ꯁꯤꯕꯨ ꯃꯤꯅ ꯇꯧꯁꯤꯜꯂꯛꯏꯕꯖꯥꯔꯣ ꯍꯪꯉꯝꯃꯤ꯫ ꯏꯆꯦꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ ꯈꯪꯗ꯭ꯔꯦꯅꯦ ꯏꯕꯦꯝ, ꯑꯗꯣ ꯅꯥꯀꯟꯒꯤ ꯃꯥꯏꯕ ꯑꯁꯤꯅ ꯍꯥꯏꯕꯗꯗꯤ ꯃꯁꯤ ꯍꯦꯂꯣꯏꯅꯤ ꯍꯥꯏ, ꯈꯪꯗ꯭ꯔꯦ ꯀꯔꯝꯕ ꯋꯥ ꯇꯥꯗꯣꯏꯅꯣ ꯍꯥꯏꯔꯛꯏ꯫ ꯏꯆꯦꯅ ꯑꯃꯨꯛ ꯏꯃꯥ ꯑꯩꯗꯤ ꯑꯁꯤꯅ ꯍꯦꯟꯅ ꯆꯤꯡꯅꯈ꯭ꯔꯦ, ꯃꯥꯅ ꯇꯧꯔꯛꯏꯔꯥ ꯈꯪꯄꯣꯠꯇꯦ, ꯑꯗꯣ ꯑꯇꯩ ꯑꯇꯣꯞꯄ ꯃꯥꯏꯕ ꯃꯥꯏꯕꯤꯁꯨ ꯈꯔ ꯇꯥꯟꯅꯁꯤ ꯍꯥꯏꯗꯅ ꯏꯆꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯍꯧꯖꯤꯛ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯀꯝꯇꯕꯨꯗꯤ ꯇꯧꯗꯦ, ꯑꯗꯣ ꯁꯨꯝ ꯀꯤꯖꯕ ꯑꯃꯗꯤ ꯄꯣꯛꯏ꯫ ꯑꯁ ꯇꯜꯂꯦꯗ ꯑꯩꯗꯤ ꯁꯤꯗ ꯂꯩꯕꯁꯦ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯄꯨꯟꯅ ꯌꯣꯟꯊꯣꯛꯑꯝꯃꯒ ꯃꯐꯝ ꯑꯃꯗ ꯍꯣꯡꯅꯤꯡꯉꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯈꯣই ꯕꯕꯥꯁꯤ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡꯗ ꯃꯤ ꯑꯃꯅ ꯀꯧꯔꯛꯑꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯐꯤꯡꯅ ꯆꯦꯟꯊꯣꯛꯈꯤꯕ ꯑꯃꯗꯤ
ꯑꯍꯤꯡꯗ ꯇꯨꯝꯃꯤꯉꯩ ꯑꯩ ꯀꯧꯔꯛꯑꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯊꯣꯛꯈꯤꯕ ꯃꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯇꯣꯏꯅ ꯑꯃꯨꯛ ꯕꯕꯥꯅ ꯇꯧꯕ ꯍꯧꯔꯛꯏ꯫ ꯃꯃꯪꯗꯁꯨ ꯑꯗꯨꯝ ꯕꯕꯥꯁꯦ ꯀꯅꯥꯒꯅꯣ ꯈꯪꯗꯦ ꯃꯤ ꯑꯃꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅ ꯇꯧꯏ꯫ ꯑꯩꯈꯣꯏꯅꯁꯨ ꯇꯨꯝꯕ ꯍꯧꯗꯣꯛꯑꯒ ꯀꯅꯥꯒꯅꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯣ ꯍꯪꯕꯗ ꯃꯥ ꯃꯁꯥꯁꯨ ꯃꯃꯪꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯣ ꯈꯪꯖꯔꯝꯗꯦ꯫ ꯑꯗꯨꯃꯥꯏꯅ ꯕꯕꯥꯅ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯈꯔꯁꯦ ꯁꯨꯝ ꯇꯧꯔꯛꯄꯗꯒꯤ ꯏꯆꯦꯅ ꯏꯃꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯕꯕꯥꯒꯤ ꯍꯟꯗꯛ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯃꯁꯤ ꯀꯔꯤꯅꯣꯃꯅꯤ? ꯑꯗꯣ ꯑꯩꯈꯣꯏ ꯕꯕꯥꯆꯧ ꯍꯣꯏꯒꯁꯨ ꯋꯥꯔꯤ ꯈꯔ ꯇꯥꯟꯅꯧ, ꯃꯣꯏꯗꯤ ꯑꯍꯟꯅꯤ ꯑꯗꯨꯅ ꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯁꯨ ꯈꯔ ꯇꯥꯅꯤꯡꯉꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ "ꯍꯣꯏ ꯏꯕꯦꯝꯃ, ꯏꯃꯥꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ, ꯍꯣꯔꯦꯟ ꯑꯩ ꯃꯈꯣꯏꯗ ꯆꯪꯉꯨꯔꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯁꯨꯝꯅ ꯏꯃꯥꯅ ꯕꯕꯥꯆꯧꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯋꯥꯔꯤꯗꯣ ꯕꯕꯥꯆꯧꯗ ꯍꯧꯗꯣꯛꯑꯝꯃꯤ꯫ "ꯏꯇꯩ, ꯑꯩꯈꯣꯏ ꯃꯄꯥꯁꯦ ꯍꯟꯗꯛ ꯑꯃꯨꯛ ꯀꯔꯤꯅꯣꯃ ꯇꯧꯕ ꯍꯧꯔꯦ꯫ ꯃꯄꯥꯟꯗ ꯃꯥꯒꯤ ꯃꯃꯤꯡꯁꯤ ꯃꯤ ꯑꯃꯅ ꯀꯧꯔꯤ ꯍꯥꯏꯗꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯍꯦꯛꯇ ꯊꯣꯛꯈꯤꯕ ꯑꯃꯗꯤ ꯇꯨꯝꯃꯤꯉꯩ ꯑꯗꯨꯝ ꯃꯁꯥ ꯃꯇꯣꯝꯗ ꯃꯤ ꯑꯃꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ, ꯁꯨꯃꯥꯏꯅ ꯍꯟꯗꯛꯁꯦ ꯇꯣꯏꯅ ꯇꯧꯔꯦ꯫ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯃꯆꯥꯅꯨꯄꯤꯅ ꯕꯕꯥꯆꯧ ꯍꯣꯏꯒꯁꯨ ꯇꯥꯟꯅꯔꯨꯁꯣ ꯍꯥꯏꯗꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯄꯥꯈꯠꯅꯔꯦ꯫ ꯑꯗꯨ ꯏꯇꯩꯁꯤꯗꯤ ꯀꯝꯗꯧꯅꯤ" ꯍꯥꯏꯗꯅ ꯏꯃꯥꯅ ꯕꯕꯥꯆꯧꯗ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯆꯧꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯑꯗꯨꯗꯤ ꯅꯣꯏ ꯅꯥꯀꯟꯒꯤ ꯃꯥꯏꯕ ꯕ꯭ꯔꯣꯖꯦꯟꯗꯣ ꯃꯥꯒꯁꯨ ꯇꯥꯟꯅꯧꯗꯅ, ꯃꯃꯥꯡꯗꯁꯨ ꯃꯥꯅ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯑꯒ ꯐꯈ꯭ꯔꯤꯗꯨꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯀꯌꯥ ꯈꯪꯗꯦꯅꯦ ꯃꯁꯤꯒꯨꯝꯕ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯁꯤ꯫ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯍꯦꯂꯣꯏꯅ ꯃꯥꯗꯤ ꯆꯦꯜꯂꯨꯕꯒ ꯆꯞ ꯃꯥꯟꯅꯔꯤꯅꯤ, ꯑꯗꯨꯅ ꯍꯦꯂꯣꯏꯅ ꯑꯃꯨꯛ ꯀꯧꯊꯣꯔꯛꯄ ꯑꯣꯏꯔꯤꯅꯤ꯫ ꯄꯥꯈꯠꯂꯨꯅꯨ ꯅꯈꯣꯏ ꯅꯥꯀꯟꯒꯤ ꯃꯥꯏꯕꯗꯣ ꯑꯗꯨꯒ ꯇꯥꯟꯅꯧ" ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ, "ꯑꯗꯨ ꯏꯇꯩ, ꯃꯆꯥꯁꯤꯡꯅ ꯍꯥꯏꯕꯗ ꯃꯄꯥꯅ ꯇꯧꯔꯤꯁꯤ ꯍꯦꯂꯣꯏ ꯃꯥꯟꯗꯦ, ꯑꯇꯩ ꯀꯩꯅꯣ ꯃꯥꯜꯂꯤ, ꯑꯇꯣꯞꯄ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯧ ꯍꯥꯏꯔꯤ, ꯁꯤꯅ ꯀꯝꯗꯧꯗꯣꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯆꯧꯅ ꯑꯃꯨꯛ, "ꯍꯦꯔꯥ ꯑꯉꯥꯡ ꯃꯣꯏꯅ ꯀꯔꯤ ꯈꯪꯅꯤ, ꯑꯩꯅ ꯍꯥꯏꯕꯗꯣ ꯇꯧ, ꯑꯁꯨꯛ ꯍꯩꯕ ꯃꯥꯏꯕ ꯑꯃ ꯍꯦꯛ ꯌꯨꯝꯊꯪꯅꯅ ꯂꯩꯔꯒ ꯀꯩꯗꯧꯕꯒꯤ ꯃꯤ ꯑꯇꯩ ꯇꯥꯟꯅꯔꯨꯗꯣꯏꯅꯣ? ꯇꯥꯟꯅꯔꯨꯅꯨ, ꯅꯈꯣꯏꯒ ꯍꯥꯟꯅꯗꯒꯤ ꯈꯪꯅꯔꯛꯄ ꯂꯩꯔꯒꯗꯤ ꯐꯩ, ꯑꯗꯨꯗꯤ ꯅꯠꯇꯅ ꯅꯧꯅ ꯅꯣꯏꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯨꯕ ꯍꯥꯏꯔꯤꯁꯤ ꯃꯈꯣꯏꯗꯤ ꯄꯩꯁా ꯄꯥꯝꯗꯅ ꯂꯥꯏ ꯈꯨꯔꯝꯕ ꯌꯥꯅꯕ ꯖꯥꯠ ꯍꯦꯛꯇ ꯇꯧꯁꯜꯂꯝꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯑꯩꯈꯣꯏ ꯕ꯭ꯔꯣꯖꯦꯟꯁꯤ ꯑꯁꯤ ꯑꯣꯏꯅ ꯌꯦꯡꯍꯜꯂꯨ, ꯃꯤ ꯑꯇꯩ ꯇꯥꯟꯅꯔꯨꯅꯨ" ꯍꯥꯏꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯏꯃꯥꯁꯨ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯑꯗꯨꯒ ꯏꯆꯦꯒ ꯑꯩꯒꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯥ, ꯅꯈꯣꯏ ꯅꯄꯟꯊꯧꯅꯗꯤ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯍꯦꯂꯣꯏꯗꯣ ꯃꯗꯨ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯤ ꯑꯇꯩ ꯇꯥꯟꯅꯔꯨꯅꯨ, ꯅꯥꯀꯟꯒꯤ ꯃꯥꯏꯕ ꯑꯁꯤ ꯃꯁꯤ ꯑꯣꯏꯅ ꯇꯥꯟꯅꯧ ꯍꯥꯏ, ꯑꯗꯨ ꯀꯝꯗꯧꯁꯦꯕ" ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯆꯦꯗꯤ ꯐꯤꯡ ꯂꯥꯎꯅ ꯁꯥꯎꯒꯠꯂꯛꯏ꯫ "ꯌꯥꯔꯦ ꯇꯣꯛꯑꯣ, ꯃꯣꯏꯁꯨ ꯑꯁꯤꯗ ꯍꯥꯏꯔꯒ ꯂꯩ, ꯃꯣꯏꯁꯨ ꯈꯪꯉꯤꯅꯤ ꯑꯩꯈꯣꯏꯒ ꯃꯣꯏꯒꯁꯦ ꯏꯪꯈꯣꯜꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯈꯤ, ꯑꯗꯨꯅ ꯀꯌꯥ ꯃꯣꯠ ꯆꯥꯟꯅꯗꯦ ꯍꯥꯏꯕꯁꯤ, ꯑꯗꯨꯒꯁꯨ ꯃꯁꯤꯒꯤ ꯃꯥꯏꯕꯁꯦ ꯇꯥꯟꯅꯧꯗ ꯍꯥꯏ꯫ ꯏꯃꯥ, ꯅꯪꯅ ꯆꯪꯉꯨꯔꯤꯗꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯋꯥ ꯑꯃꯠꯇ ꯄꯨꯔꯛꯄ ꯅꯠꯇꯦ, ꯃꯊꯪꯗꯗꯤ ꯆꯪꯉꯨꯔꯅꯨ" ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯑꯃꯨꯛ, "ꯏꯕꯦꯝꯃ, ꯍꯦꯛꯇ ꯐꯤꯡꯒꯠꯀꯅꯨꯅꯦ, ꯇꯞꯅ ꯇꯥꯟꯅꯁꯤ, ꯅꯄꯥ ꯑꯁꯤꯁꯨ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯁꯤꯡꯉꯝꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯃꯁꯥ ꯑꯁꯤ ꯄꯨꯡꯄꯪ ꯍꯦꯛ ꯄꯪꯁꯟꯈ꯭ꯔꯦ, ꯈꯪꯗ꯭ꯔꯦ ꯏꯃꯥꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯨ ꯃꯥꯏꯕ ꯃꯥꯏꯕꯤꯁꯦ ꯀꯌా ꯈꯪꯅꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯒꯤ ꯃꯥꯏꯕ ꯕ꯭ꯔꯣꯖꯦꯟ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯁꯤꯒ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯇꯥꯟꯅꯔꯝꯃꯤ꯫ ꯏꯆꯦꯅꯗꯤ ꯃꯗꯨ ꯀꯌా ꯌꯥꯗꯕꯅꯤ꯫ ꯃꯥꯏꯕ ꯕ꯭ꯔꯣꯖꯦꯟꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯝꯇ ꯇꯧꯔꯣꯏ, ꯃꯥꯒꯤ ꯃꯃꯥꯡꯒꯤ ꯍꯦꯂꯣꯏꯗꯨꯅꯤ, ꯑꯃꯨꯛ ꯃꯁꯥꯗ ꯆꯪꯉꯛꯀꯦ ꯇꯧꯔꯛꯄꯅꯤ, ꯃꯃꯥꯡꯗ ꯂꯥꯏ ꯈꯨꯔꯝꯃꯒ ꯇꯥꯟꯈꯤꯕꯗꯨ ꯀꯌా ꯁꯦꯡꯍꯧꯗ꯭ꯔꯕ ꯃꯥꯜꯂꯤ, ꯍꯟꯗꯛ ꯑꯃꯨꯛ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯑꯁꯤ." ꯑꯁꯨꯝꯅ ꯃꯥꯏꯕ ꯕ꯭ꯔꯣꯖꯦꯟꯅ ꯍꯥꯏꯔꯛꯄꯗꯒꯤ ꯕꯕꯥꯁꯦ ꯇꯣꯏꯅ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯕꯥꯗꯤ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯣꯡꯃꯒꯤ ꯀꯔꯤꯅꯣꯃ ꯁꯨꯝ ꯇꯧꯁꯜꯂꯛꯏ꯫ ꯃꯃꯪ ꯃꯍꯥꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯃꯗꯤ ꯃꯄꯥꯟꯗꯒꯤ ꯃꯤꯅ ꯀꯧꯔꯛꯑꯦ ꯇꯧꯔꯝꯕꯗꯨ, ꯃꯗꯨꯕꯨꯗꯤ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯈꯤꯕꯗꯒꯤ ꯕꯕꯥꯁꯦ ꯇꯞꯅ ꯐꯈꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯃꯁꯥꯗ ꯀꯩꯅꯣꯝꯗꯤ ꯑꯗꯨꯝ ꯇꯧꯔꯝꯃꯤ, ꯍꯥꯏꯗꯤ ꯃꯅꯤꯡ ꯃꯌꯥ ꯃꯇꯣꯝꯗ ꯀꯣꯏꯆꯪ ꯆꯪꯉꯒ ꯑꯩꯈꯣꯏꯅ ꯎꯗꯕ ꯃꯤ ꯑꯃꯒ ꯑꯗꯨꯝ ꯋꯥꯔꯤ ꯇꯧꯕ, ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯉꯥꯡ ꯁꯛꯄ ꯇꯥꯗꯕ ꯄꯨꯔꯥ ꯇꯔꯪ ꯑꯃꯗ ꯕꯕꯥꯁꯦ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯕꯗꯨꯗꯁꯨ ꯏꯆꯦꯒ ꯑꯩꯈꯣꯏꯒꯅꯁꯨ ꯀꯔꯤꯒꯤꯅꯣ ꯕꯕꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤ ꯍꯪꯉꯨꯕꯗ ꯃꯥꯏꯕ ꯕ꯭ꯔꯣꯖꯦꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯂꯥꯏ ꯍꯦꯛ ꯈꯨꯔꯝ ꯊꯣꯛꯄꯒ ꯐꯔꯣꯏ, ꯃꯇꯝ ꯆꯪꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯑꯅꯥꯕꯅꯤ, ꯑꯩ ꯂꯥꯏ ꯑꯗꯨꯝ ꯈꯨꯔꯝ ꯊꯣꯛꯀꯦ, ꯇꯞꯅ ꯐꯔꯛꯀꯅꯤ" ꯍꯥꯏꯗꯅ ꯂꯥꯏꯅꯤꯡꯊꯧꯗ ꯑꯃꯨꯛ ꯈꯣꯏꯔꯝ, ꯌꯨꯝꯒꯤ ꯑꯃꯨꯛ ꯈꯣꯏꯔꯝ, ꯑꯗꯨꯃꯥꯏꯅ ꯊꯥ ꯑꯃꯃꯨꯛꯁꯤ ꯂꯦꯞꯇꯅ ꯐꯗꯤ ꯐꯠꯇꯕ ꯃꯥꯏꯕ ꯑꯗꯨꯅ ꯕꯕꯥꯁꯦ ꯂꯥꯏꯗ ꯈꯣꯏꯔꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯁꯨ ꯇꯝꯅꯕꯣꯏ ꯀꯩꯕꯣꯏ ꯑꯍꯤꯡ ꯍꯦꯛ ꯇꯨꯝꯕꯒ ꯏꯃꯥ ꯑꯃꯨꯛ ꯃꯩꯉꯥꯛꯅꯔꯛꯄ, ꯏꯆꯦ ꯑꯃꯨꯛ ꯃꯩꯉꯥꯛꯅꯔꯛꯄ, ꯃꯇꯧ ꯑꯁꯨꯝꯅ ꯀꯤꯕ ꯀꯌꯥꯁꯦ ꯇꯧꯕ ꯍꯧꯔꯛꯏ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯊꯃꯣꯏ ꯀꯥꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯔꯤꯅꯤ꯫ ꯕꯕꯥꯁꯦ ꯑꯗꯨꯝ ꯃꯇꯣꯝꯗ ꯃꯅꯤꯡ ꯃꯌꯥꯗ ꯎꯡꯉꯒ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅ ꯇꯧꯔꯒ ꯂꯩꯕꯗꯨꯗ
ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯃꯍꯧꯁꯥꯒꯨꯝ ꯏꯁꯥꯒꯤ ꯅꯨꯃꯤꯠꯇꯣ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯔꯒ ꯂꯩꯔꯤꯉꯩ ꯏꯃꯥꯅ ꯃꯅꯤꯡꯗꯒꯤ ꯍꯦꯛꯇ ꯎꯔꯥꯎ ꯊꯔꯥꯎꯕ ꯇꯧꯗꯨꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯛꯏ꯫ ꯃꯗꯨꯗꯩꯁꯨ ꯆꯪꯁꯜꯂꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯕꯕꯥꯗꯤ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯎꯖꯥꯎ ꯑꯃꯗ ꯃꯁꯥ ꯃꯇꯣꯝꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯈꯨꯗꯛ ꯑꯗꯨꯗ ꯏꯁꯥꯗ ꯇꯔꯪ ꯃꯔꯪ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯗꯅ ꯂꯩꯃꯥꯏꯗ ꯕꯣꯝ ꯂꯥꯎꯅ ꯇꯨꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯀꯞꯄ ꯂꯥꯎꯕ ꯇꯧꯗꯨꯅ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ꯫ ꯏꯆꯦꯁꯨ ꯕꯕꯥꯅ ꯑꯗꯨꯝꯅ ꯇꯧꯔꯝꯕꯗꯨꯗ ꯑꯣꯛ ꯈꯣꯡꯅ ꯀꯞꯇꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯐꯤꯡ ꯐꯤꯡ ꯀꯥꯎꯕ ꯃꯈꯩ ꯑꯩꯈꯣꯏ ꯆꯦꯆꯦꯁꯨ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇꯦ ꯕꯕꯥꯁꯦ ꯑꯗꯨꯝ ꯊꯥꯖꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯑꯝꯗꯨꯅ ꯑꯗꯨꯝ ꯅꯨꯃꯤꯠꯇꯨꯅ ꯑꯔꯣꯏꯕ ꯑꯣꯏꯈꯤ꯫ ꯕꯕꯥ ꯍꯦꯛ ꯂꯩꯈꯤꯗꯕ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯥꯏꯕ ꯕꯨꯔꯖꯦꯟꯁꯨ ꯃꯇꯝ ꯈꯔ ꯃꯁꯛ ꯎꯒꯦ ꯐꯪꯉꯝꯗꯦ꯫ ꯏꯃꯥꯁꯨ ꯕꯕꯥ ꯂꯩꯈꯤꯗꯕ ꯃꯇꯨꯡ ꯃꯁꯥꯗꯣ ꯑꯉꯥꯎꯕꯤ ꯑꯃꯒ ꯃꯥꯟꯅꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯃꯪꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯒ ꯑꯩꯁꯨ ꯁꯨꯝ ꯏꯁꯥ ꯏꯇꯣꯝꯗ ꯁꯤꯖꯅꯕ ꯅꯨꯄꯤꯗꯨꯅ ꯁꯨꯝ ꯏꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯅꯤꯡ ꯃꯌꯥꯗ ꯊꯣꯛꯄꯗ ꯁꯨꯝ ꯑꯩꯁꯤ ꯑꯀꯤ ꯑꯈꯪ ꯅꯪꯕ ꯂꯩꯈꯤꯗꯕ ꯕꯕꯥꯗꯨꯅ ꯐꯥꯎ ꯑꯩꯁꯦ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯁꯨꯝ ꯃꯪꯗ ꯀꯧꯔꯛꯄ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯇꯧꯕ ꯍꯧꯔꯛꯏ꯫ ꯏꯆꯦꯗꯤ ꯃꯗꯨꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯗꯅ ꯂꯩꯔꯝꯃꯤ꯫ ꯕꯕꯥꯆꯧꯅꯁꯨ ꯅꯥꯀꯟꯒꯤ ꯃꯥꯏꯕ ꯕꯨꯔꯖꯦꯟ ꯑꯗꯨꯗ ꯇꯥꯟꯅꯧ ꯍꯥꯏꯔꯒ ꯂꯩ꯫ ꯃꯗꯨꯗ ꯅꯣꯡꯃꯗꯤ ꯏꯆꯦꯅ ꯕꯥꯖꯤꯗ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯀꯞꯄꯒ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯕꯥꯖꯤ, ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯁꯤꯒꯤ ꯃꯥꯏꯕꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯟꯅꯍꯟꯅꯤꯡꯉꯤꯁꯤ? ꯃꯥꯅ ꯊꯥ ꯑꯃ ꯆꯨꯝꯅ ꯕꯕꯥꯁꯦ ꯂꯥꯏ ꯈꯨꯔꯝꯕꯗ ꯐꯠꯇꯕꯗ ꯕꯕꯥꯁꯦ ꯂꯩꯈꯤꯗ꯭ꯔꯤꯁꯤꯅꯤ꯫ ꯃꯥꯏꯕ ꯑꯃꯅ ꯃꯤꯒꯤ ꯏꯃꯨꯡꯗ ꯆꯪꯗꯅ ꯊꯥ ꯑꯃ ꯀꯅꯥꯅ ꯂꯥꯏ ꯈꯨꯔꯝꯅꯒꯦ? ꯗꯣꯛꯇꯔꯅ ꯑꯅꯥꯕ ꯂꯥꯌꯦꯡꯕꯁꯨ ꯅꯠꯇꯦ꯫ ꯂꯥꯏ ꯈꯨꯔꯝꯕ ꯍꯥꯏꯕꯁꯤ ꯌꯥꯝꯂꯕꯗ ꯅꯨꯃꯤꯠ ꯃꯁꯤꯡ ꯍꯞꯇꯥ ꯑꯃ ꯃꯉꯥꯏ ꯆꯪꯂꯕꯗ ꯑꯩꯗꯤ ꯕꯕꯥꯅ ꯊꯦꯡꯅꯔꯛꯈꯤꯕꯗꯨ ꯃꯗꯨ ꯍꯦꯂꯣꯏ ꯃꯥꯟꯗꯦ ꯃꯤꯅ ꯏꯃꯨꯡ ꯑꯁꯤꯗ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯔꯛꯅꯕ ꯀꯩꯅꯣ ꯊꯥꯖꯟꯕꯤꯔꯛꯄ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯕꯥꯖꯤ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯤ ꯃꯥꯏꯕꯁꯦ ꯄꯜꯂꯛꯀꯅꯨ" ꯍꯥꯏꯔꯝꯃꯤ꯫ ꯏꯆꯦꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯑꯩꯈꯣꯏ ꯕꯥꯖꯤꯁꯤ ꯐꯤꯡꯂꯥꯎꯅ ꯁꯥꯎꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯅꯣꯏꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯏꯗꯨꯕꯣ? ꯑꯩꯕꯨ ꯀꯩ ꯈꯪꯒꯦ? ꯁꯨꯃꯥꯏꯗꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯐꯔꯦ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯂꯧꯔꯕꯅꯤꯅ ꯑꯩ ꯀꯔꯤꯃꯇ ꯍꯥꯏꯖꯔꯔꯣꯏ" ꯍꯥꯏꯔꯝꯃꯒ ꯑꯩꯈꯣꯏ ꯕꯕꯥꯆꯧꯗꯤ ꯁꯥꯎꯅ ꯆꯠꯈꯤ꯫ ꯆꯦꯆꯦꯁꯨ ꯇꯧꯐꯝ ꯈꯪꯗꯗꯅ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯀꯣꯟꯅ ꯆꯦꯆꯦꯅ ꯃꯃꯥꯟꯅꯕꯤ ꯑꯃ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯋꯥꯔꯤ ꯇꯧꯔꯨꯕꯗ ꯆꯦꯆꯦꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯃꯥꯏꯕꯤ ꯑꯃ ꯄꯨꯁꯟꯕꯤꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯏꯕꯤ ꯑꯗꯨꯒ ꯇꯥꯟꯅꯔꯨꯕꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯋꯥ ꯈꯔ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯍꯧꯖꯤꯛ ꯄꯨꯡꯆꯥꯏꯅꯤ ꯂꯩꯔꯤꯁꯤ꯫ ꯌꯨꯝꯒꯤ ꯂꯥꯏꯁꯨ ꯍꯧꯖꯤꯛ ꯃꯄꯥꯟ ꯂꯣꯏꯅ ꯊꯣꯛꯑꯒ ꯂꯩꯔꯦ꯫ ꯂꯥꯏꯅꯤꯡꯊꯧꯁꯨ ꯏꯃꯨꯡꯗ ꯆꯪꯉꯨ ꯌꯥꯗ꯭ꯔꯦ꯫ ꯀꯅꯥꯅꯣ ꯅꯣꯏ ꯏꯃꯨꯡꯗ ꯑꯁꯨꯛ ꯇꯝꯊꯤꯅ ꯇꯧꯕꯤꯔꯝꯃꯤꯁꯤꯕꯣ? ꯃꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ? ꯀꯗꯥꯏꯗꯒꯤ ꯍꯦꯂꯣꯏꯅꯣ ꯅꯣꯏ ꯕꯕꯥꯅ ꯑꯣꯛꯅꯔꯤꯗꯣ? ꯍꯦꯂꯣꯏ ꯅꯠꯇꯦ, ꯃꯥꯏꯕꯅ ꯁꯥꯟꯅꯕ ꯂꯥꯏꯅꯤ ꯅꯣꯏ ꯕꯕꯥꯅ ꯑꯣꯛꯅꯔꯤꯗꯣ." ꯑꯁꯨꯝꯅ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯦꯆꯦꯁꯨ ꯃꯊꯃꯣꯏ ꯁꯣꯛꯃꯟꯈꯤꯗꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯕ ꯕꯨꯔꯖꯦꯟꯅ ꯕꯕꯥꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯤꯔꯤꯅꯤ ꯍꯥꯏꯗꯅ ꯈꯣꯏꯔꯝꯈ꯭ꯔꯤꯗꯨꯁꯨ ꯕꯕꯥꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯣꯏꯔꯝꯗꯦ꯫ ꯕꯕꯥꯅ ꯑꯣꯏꯈꯤꯕ ꯐꯤꯕꯝꯗꯨ ꯃꯗꯨ ꯇꯥꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯕꯥ ꯂꯩꯈꯤꯗꯕ ꯃꯇꯨꯡ ꯑꯩꯁꯨ ꯕꯕꯥꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯅꯕ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗꯁꯨ ꯀꯩꯅꯣ ꯌꯥꯝꯅ ꯇꯧꯁꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗꯁꯨ ꯑꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯇꯧꯁꯜꯂꯝꯃꯤ꯫ ꯂꯥꯏ ꯈꯨꯔꯝꯕ ꯁꯥꯖꯟꯅꯔꯒ ꯄꯨꯝꯅꯃꯛꯇꯣ ꯈꯪꯂꯛꯄꯗꯒꯤ ꯃꯥꯏꯕꯤꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯥꯏ ꯈꯣꯏꯔꯝꯃꯒ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯦ ꯀꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎ ꯆꯦꯆꯦꯗꯤ ꯕꯕꯥꯆꯧꯒꯁꯨ ꯀꯧꯅꯗꯦ꯫ ꯃꯥꯏꯕ ꯕꯨꯔꯖꯦꯟꯁꯨ ꯃꯤ ꯐꯠꯇꯕ ꯍꯥꯏꯕꯁꯤ ꯌꯥꯗꯦ ꯍꯥꯏꯗꯨꯅꯤ ꯃꯁꯥꯗꯣ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯄꯪꯁꯟꯈꯤꯗꯅ ꯍꯧꯖꯤꯛ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯅ ꯂꯩꯔꯤ꯫ ꯁꯤꯕꯃꯛꯇꯤ ꯁꯤꯗ꯭ꯔꯤ꯫ ꯕꯕꯥꯁꯨ ꯃꯥꯅ ꯌꯥꯝꯅ ꯂꯥꯏꯅ ꯁꯥꯟꯅꯔꯒ ꯍꯥꯠꯄꯤꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤ ꯑꯇꯩꯒꯤꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯤ ꯄꯥꯝꯕꯒꯤꯅꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯑꯦꯟ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫